Ngarangi Kangpokpigi thaudoki video amadi photo social media amadi atopa platform singda thadokpa kuki sing sairak pigani haina Kuki National Front KNF na warning tawkre hari. Kotuna Central Armed Police Force Hazalapagi Satarakiba Shutdown ado Makatana January 5 Hayeng Pauba Sataragani haina lauthokre. Amang thong the Sanalo to Puramba Manipur Masa ani Delhi Airport the Pare hari. Saudi Arabia ki Zeda dagi lakpa Manipuri Masa anina amang thong losilaga Puropa lupa crore 1.34 rongi mamal oigadaba molom oina semlaga Puropa Sana Delhi International Airport ta Custom Department of Pare hari. Agency dagi phangba pauna hai chemical paste na semlaga amang thong dalo silaga purakiba sanadu saurang na kilogram 1.8 longini saurang na sahi taraga mapal longi longa oigadaba naha anidu Manipur dagini makoina Delhi International Airport ta thonglaba matungda x-ray lauraga yengbada amang thong manungda potsa khara losilaga pure haba khangba ngamkibani hairi. Chief Minister N Birena ngahak leraga ama amuk ngangba ngahak leraga ama amuk ngangba se yamna ikai ningai ni haina CLP gi leader Okram Ibobina phongdokre. Kangpokpida ahead force thomjinkhre Imphal East District ki Thamnapokpi mading dalaiba Meitegi Uyok Sing amasung Saibol Khulda deploy tawragliba Central Armed Police Force CAPF singbu khudakta lokthokadabani haiduna demand tawbada yawsilagliba Committee on Tribal Unity na ngarang Kangpokpi District Headquarter da laiba Deputy Commissioner ge office ke thong solonsin batanatana police ke ASP ge office aphawa akanba attack sa tharakpadagi miyam adubu laksinaba ahenba security force sing thomjinkhre haina police ki maikedagi phungdorokle ngarang gi thawdok atuda kuki lamhen tuhenba singna Kangpokpi District Police ki SP ki campus ta laiba loisang asige gari khara akai atoi thohalamlai aduga thawdok asida soklaba SP Manoj Prabhakar da mathau taba medical treatment pikre hari.